क्लास यावरिबनी तौरीदो कोकता का हेना चंगबा ओइदे मागी तौफम थोकपा फमफम थोकपा क्लास तुदा फमी हाइबा खक ngaire नाकलदगी थौजालना चिरोल तौरे नंगना अदु याम पक्तुदना करिगे पुंग कुन मरी अदु कोकथादा लेदो कई लवय अंगांग ओजादसु थोक्रे मखोइसु मरी मरी थोकले नुपी सिंगदुदी हानना थोक्रबनी अतिया पुंबा अमुबा नोंगतना पुंकु कुपसिनख्रे पुन्ना सक्रासि हाइबो एखोइनिदी सिदा थबक अमा चंगहौदबा यारोइ थादोइना यानिदा अई दोम इथंदा सक्रागे फरे अदुदी नोंगसु तारकदौरे एखोइसु सिदगी खोंगना मतेक अमा चलगा लेरे चलुखिगे हयेमुक थेंगनसी ममानबी अनीदुदी ngahak mafam duda leiramduna satkhirami numitudi nongma panbaga oire line gari su marak maya gi chenmana anamba oirami khamluba amatta imphal yogani hairakte mana sumleptuna leiringai ngasai makhai mangduna leiramba nongdusu ikhang khanghaudana kanna su tharakle nongliktu saubana ra karino thadoi masadu khara chotlami sangsinduna benar theklibadugi marumduda khasik to oirabasu tanarabadi khanduna nongdu thuktuna leirami somnakal amaromdani meeting ama satluraga pamhaibadu thangmaibanda mamanaba ma drop tawramlaga thoklakpani tanjaduda mamai be ma leimagi ko lakhibadu phodu paikhattuna garidu khara taplap thauri ma phone dagi nangbu kai leirige ai thangmaibandagi lei meeting loiraga imanabam thilubani ओ ममसी लक्लबसी फाउ लाक्तबदुदा हंगलक्लिबनी फरे फरे लाओ अदुदी होइमा अदुदी एई थमेको ngaiko ngaiko ai si wa ma haigedabsu kauthu e tawrise nang horen halakpadane nani hoidagi phim ta lawro nahan imanu masu sango haidana thanambani hayeng sangaba satpada innabani hoi nang brenge makhutna maduna phondo manada thamduna makhutna maduna gari do taplap thoroga lakpani अदुबु नोंग मरक्तुदा लापतक लेपलिबा नुपी अदुगी ममाइदो हाइफेट उरुरे कुइना ममाइदो हाइगलकपा नते ऑटो लाकप्रा हाइदना नागेट येंबगी मओंगनी ममाना nganglibadu तादि पामहैबा गारिदु मफमदुदा खामी इबुंगो सौबा ताब्रा इना हाइसिबो इमा होय थमुमता हाइरगा फोनदु कई गारिगी साइड ग्लास दो हाइफेट चिंगथदुना येंबनी अदुबु मानी लेपलिबि नुपीदु अतै कनासु नते माना सिंगनकिबि मिसक्तुमक्नी बैक सीट लोमदा ममाइदु लेथोक्तुना यारिबा सतिनदु लौइ अदुगा गारिगी थोंदु हांगदुना तपना कुमथरei अतपा खोंथांगदा तपना नुपादु संगसिले थादोइना लेपलिबा मफम अद्वैदा नुपीदुगी मतौदु ngahak yengduna lei थादोइसु असोतपा मसमदुगा माइथोंदु सुकना येंगथोरकपदा इवांग वांगबा मखै मागी मिटमांगदुदा हेक लेपतुना लेरंबदुदा थादोइ मसादु स्वाइ लाउइ सातिन्ना ममाई मसेक खजिक उबा माइथोंग पुरा ओइनदी उबा नते नुपादुदा ngaklapna yengduna leiringai tanjadunani nupaduna wahang ama hangjilakkibadu nongshikali kana lubu lakdoino wahang hangna maithongdu mayek sengna nupiduda ulai thadoi nupadugi maithongdu ubada hena ngakre nongshikali kana lakadoino hoibani kana sulaoi gari ngairambani pamhaiba nakal yetlomda haipet yengi mamsilakle gari pangna lakado mantre lau haithilamagi thadoi khumde yaningdabagi matausu utli mafamduda adumak leptuna leirammi aina isi tadro hauzik nangna mafam sidagi satlasu moirang yawgado bus tudi phanglaroi asumbani mamsilaklabani ngasai makhaidi mamanabi singa punduna class ta leiringai kayam thengba thengdaba thoina khanjiludabani अदुबु मथंता ngairakलबा कानसिददि थादोइदो बस नंगलारोइद्रा खनबदा अवाबा मदि ओइरिबनि सोमदुम हनबिरु ऐ वादु पामहैबना मरक थलि ओइनि नंगना सिंगनरगना ऐ इमादा पावहैगि नंगी फोन कदाय थादोइ दुपादुदा दुमक येंगदुना लै नंग नुपिनि ngami haiduna ai nangonda force tawrai adubu haifetang dikhal nanggi marakta leiba mari imungani gi wariduna top top na thamkro hauzik nangonda darkar oirise nang yum yobasi natro nupa siga maga hana khangnarabasu imung masel yanarabasu ma hauzik phawbagidi nupa sigi wakhal mangonda hena sangtri nupa haisi nupani tawgeda ngambani akiba phawdabasu nate hangjilai manam nupa dunu wahang mathang
Nang yaningradi okay. Ay su meeting loiraga imanaba mo thinbala amad lambida nang ubaduda changakpani. Asi hairaga sunglass to phat upsili. Matang dudani thadoi magi phone do ring khinglakibado pamhaiba. Thadoi damuk mitpham thamlai. Thadoi magi bag tagi phone do lokthoktu na yengi adubu mamai be machu nandi oiduna leirami. Imani ni phone do paikhatli. Hello ima. Nang bu kai da leige thinjile ne. Thadoi mang da lepliba nupa do da haiphet yengi. Ai bas to ngak tore ma haima. Nung naga kanbaga thinjilagla phau karim hairakta badu da imadi pakhatlurabani. Hoi hoi lao adudi atopadaga lang phang tawranu ko. Hoi ma. Phone do thamkibaga nakalda mamai do muk laithorakpada pamhaiba na mangonda munna yengduna leirambadu da thadoi masadu ihai hainadaba amagum tokpham khangda makhut ani do paisinaduna lei. Kai imadoi da bangangidi. Thadoi khumde tumil lei. Kai gumba phatanung da thoklabadi kamai tawni. College dagi phauba bazar yoba gari leitri. Aduga nang namo bus tong haijili kai gi. Pung taret phau bus leibani. Hoini leiba leitaba tokro. Tanjadu da nongdo yam kanna khaklei. Thadoi masadu ikhang khangna manani do phat makhutuna mensinki. Ngange haiduna masin kathoklama pamhaiba jab lepkhre. Thadoi tapna mamai do non khalaktuna. Kari suhairamda prap prap gari leiriba domda satki. Thadoi na satki baduda ngaklap yengduna lei pamhaibado. Thadoi pamhaibagi gari duda kana bu hotnabani. Adubu lok leibana gari dugi thongdudi hangma yaramde. Sangsila inupa dusu tanjaduda muksu yam kanna nong khaklei. Handamuki nong khukhaktuda thadoi makhol thokna ima haina nupadugi masaduda phat napsilei. Mataududa pamhaiba mamit ani du laukthokutuna thadoi de yengi. Tasingna nong khakpa laubasi thadoi yamna kizabani. Ngahaki akibaduna nupaduda konsilubadusu wakhal taba natte adubu gyan lakpada phat kolibdu thadoi. Ikai khre khanglabada pamhaiba garigi thongdu manu oina hangbiduna thadoibu garigi sittuda kahalami. Pamhaibasu gariduda kakhatli. Yarba. Hoi haibagum mangaktu nomi. Garidu maphamdudagi thaudorai. Khwairamban kaithel yaurokpadani pamhaiba nak yeta mamaidu leileiduna yengi. Thadoi masadu kuina sotkibagi lokhuba haurai. Pamhaiba thadoida mung yengi. Indhamra. Ingdi haibagum mangaktu adumak nomi. Pamhaiba garidu showroom amagi mamangda khami. Gari khangkibaduda thadoi pamhaibada wahang tawrai. Mami yumda sasi. Thadoina pakhaliba maongduda nokmi makha tare. Khoiroi nongsiam kali nangse sum leiramo. Wahai si hairaga gari dagi kumthaduna prap thokre nupadu. Thadoi di mamsilakpaga asum mi paiba helaklammi. Adubu koide gari gi thongdu phat hanglei. Thadoi gari gi thonglomda yenglei. Nupaduna polythene ama sittuda thamlei. Thadoi ingak ngak na yengi. Chasi. Chaladoi. Si phisiong nasadu naba tare. Iharni ai kaisu tawde yum salasi. Thadoi nang nei se lana dum lawri. Gari manung hong ai mapanda lege loiraga gari thilo. Asi haraga nupado mapalomda thokre. Thadoi akoibadu koina yengi siengna ma pamhaibabu su thajaba ngamde. Kanana khangba phataba mi mo oiramlabadi gari sida lona camera haplambasu phana kuina ma phidu hongdabi lei adubu ma masadu nagadorabani ingmana su loirabani haiphet akoibadu da yengduna maningi situda kumtharami aduga phidu honglammi aroibada gari gi thongdu kokok haina manungdagi thilaklammi pamhaibasu gari gi thongdu hanglei yarabo Pamhaiba gari da kakhatuna garidu maphamdudagi thaudorai. Gari su ka hena sinbu oide adumak yangna thauduna chatli. Ngihakti anidu gari manungduda wa maset amata ngangnade adubu kaino yausilakpa dwaida pamhaibana wa haudorai. Nangna haini haibu wadusu adum haidana tokre. Nangi khangnaba leibra haibasu nangdi khumde. Maisu haifam khangtre. Ahal singsna silibasida. Ai yagador yaroidara ai kanpham khangtre. Thadoida muk yengi.
ꯅꯪꯒꯤ ꯆꯤꯟꯗꯒꯤ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯔꯣꯜ ꯈꯔꯗꯪꯗꯤ ꯑꯩ ꯇꯥꯕ ꯄꯥꯝꯕꯅꯤ꯫ ꯊꯥꯗꯣꯏꯅ ꯈꯨꯝꯗꯕꯒꯤ ꯃꯔꯝꯁꯨ ꯄꯥꯝꯍꯩꯕ ꯒ꯭ꯌꯥꯟ ꯇꯥꯏ꯫ ꯊꯥꯗꯣꯏꯒꯤ ꯑꯀꯤꯕꯒꯤ ꯁꯛꯐꯝꯗꯨꯗ ꯄꯥꯝꯍꯩꯕꯗꯨ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯦ, ꯃꯆꯤꯟꯗꯨ ꯈꯖꯤꯛꯁꯤꯡꯗꯨꯅ ꯅꯣꯛꯏ꯫ ꯑꯩꯁꯤꯕꯨ ꯌꯥꯝ ꯐꯠꯇꯕ ꯃꯤ ꯃꯥꯟꯕ꯭ꯔꯅꯦ? ꯅꯨꯄꯥꯗꯨꯒꯤ ꯋꯥꯍꯩꯗꯨꯗ ꯊꯥꯗꯣꯏ ꯃꯁꯥꯗꯨ ꯍꯦꯟꯅ ꯄꯥꯈꯠꯂꯛꯏ꯫ ꯃꯤꯍꯨꯜꯒꯤ ꯈꯣꯡꯖꯦꯜꯁꯨ ꯑꯁꯨꯝ ꯌꯥꯡꯈꯠꯂꯛꯂꯝꯃꯤ꯫ ꯀꯤꯒꯅꯨ, ꯑꯩ ꯅꯪꯅ ꯈꯜꯂꯤꯕ ꯅꯨꯄꯥꯗꯨ ꯅꯠꯇꯦ꯫ ꯑꯩ ꯅꯨꯄꯤꯕꯨꯗꯤ ꯌꯥꯝ ꯔꯦꯁꯄꯦꯛ ꯇꯧꯏ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪ ꯑꯩ ꯏꯃꯨꯡ ꯃꯅꯨꯡ ꯑꯅꯤꯅ ꯌꯥꯅꯗꯨꯅ ꯂꯨꯍꯣꯡꯅꯕ ꯋꯥ ꯐꯥꯎꯕ ꯂꯦꯞꯅꯕ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯗ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯔꯣꯜꯗꯨ ꯈꯛ ꯑꯩ ꯇꯥꯒꯦ ꯍꯥꯏꯕꯅꯤ꯫ ꯅꯨꯄꯥꯗꯨ ꯃꯇꯣꯝꯇ ꯁꯨꯝ ꯉꯥꯡꯕꯗꯨꯗ ꯇꯜꯂꯕ ꯃꯥꯜꯂꯦ꯫ ꯇꯨꯃꯤꯟꯅ ꯒꯥꯔꯤꯗꯨ ꯑꯗꯨꯃꯛ ꯊꯧꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯋꯥ ꯑꯝꯇ ꯉꯥꯡꯈꯤꯗ꯭ꯔꯦ꯫ ꯕꯤꯁꯅꯨꯄꯨꯔ ꯕꯖꯥꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯊꯥꯗꯣꯏꯗꯨ ꯋꯥ ꯑꯃ ꯉꯥꯡꯂꯛꯏ꯫ ꯑꯩꯒꯤ ꯈꯪꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ, ꯑꯗꯨꯒ ꯑꯩ ꯅꯨꯄꯥ ꯑꯝꯇꯁꯨ ꯀꯣꯏꯔꯛꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯁꯤꯗꯤ ꯈꯖꯤꯛ ꯇꯞꯊꯈꯤꯁꯤ꯫ ꯍꯧꯖꯤꯛ ꯍꯣꯡꯒꯗꯕ ꯅꯠꯇꯦ꯫ ꯅꯪꯒꯤꯁꯨ ꯅꯪꯒꯤ ꯅꯍꯩ ꯇꯝꯕꯗꯣ ꯐꯖꯅ ꯂꯣꯏꯁꯤꯟꯈꯣ, ꯑꯗꯨꯒ ꯇꯞꯅ ꯏꯪꯅ ꯇꯧꯁꯤ꯫ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯁꯣꯝꯒꯤꯗꯤ ꯏꯃꯨꯡ ꯑꯅꯤꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯁꯤꯗ ꯀꯔꯤ ꯈꯜꯂꯤ? ꯄꯥꯝꯍꯩꯕ ꯁꯣꯔꯗꯨ ꯁꯥꯡꯅ ꯍꯣꯜꯂꯤ, ꯑꯗꯨꯒ ꯇꯞꯅ ꯃꯈꯥ ꯇꯥꯏ꯫ ꯑꯩꯗꯤ ꯊꯣꯏꯅ ꯕꯦꯔꯥ ꯂꯩꯇꯦ꯫ ꯑꯩ ꯏꯁꯥꯒꯤ ꯊꯕꯛꯇꯅ ꯍꯦꯟꯅ ꯃꯥꯏ ꯑꯣꯟꯁꯤꯟꯈꯤꯕꯅ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯂꯝꯁꯤꯗꯁꯨ ꯑꯩ ꯀꯥ ꯍꯦꯟꯅ ꯈꯪꯕ ꯑꯣꯏꯗꯦ꯫ ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ, ꯑꯍꯜ ꯂꯃꯟꯅ ꯁꯤꯜꯂꯒ ꯑꯩꯅ ꯍꯦꯛꯇ ꯌꯥꯒꯗꯕ ꯅꯠꯇꯦ꯫ ꯕꯠ ꯅꯪꯗꯤ ꯑꯩꯅ ꯈꯪꯉꯤ꯫ ꯑꯗꯨꯒꯤ ꯃꯊꯛꯇꯁꯨ ꯅꯪꯅ ꯍꯥꯏꯔꯤ ꯅꯪꯒꯤ ꯈꯪꯅꯕ ꯂꯩꯇꯦ ꯍꯥꯏꯅ꯫ ꯅꯪꯒꯤ ꯏꯃꯨꯡ ꯑꯃꯗꯤ ꯑꯩꯒꯤ ꯏꯃꯨꯡꯒ ꯌꯥꯝꯅ ꯅꯛꯅꯕ ꯃꯔꯤ ꯑꯃꯗꯤ ꯂꯩꯔꯤ꯫ ꯑꯗꯨꯅ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯇꯧꯔꯛꯄꯗ ꯅꯣꯏ ꯏꯃꯨꯡꯗ ꯍꯥꯟꯅ ꯌꯧꯒꯅꯤ, ꯃꯗꯨꯒ ꯅꯪꯅ ꯐꯠꯇꯕ ꯑꯃ ꯇꯧꯔꯛꯄꯗꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯑꯗꯨꯝ ꯌꯧꯔꯛꯀꯗꯕ ꯂꯩꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯀꯟꯗꯤꯁꯟꯁꯤ ꯂꯩꯕꯅ ꯑꯩꯅ ꯅꯪ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯌꯥꯝ ꯀꯨꯞꯅ ꯊꯤꯔꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ꯫ ꯖꯁ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯅꯪ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ ꯑꯣꯔ ꯄꯥꯝꯗꯦ, ꯅꯪꯒꯤ ꯈꯪꯅꯕ ꯕꯣꯏꯐ꯭ꯔꯦꯟ ꯂꯩ ꯑꯣꯔ ꯂꯩꯇꯦ? ꯂꯩꯔꯦ, ꯑꯩ ꯅꯪꯉꯣꯟꯗꯒꯤ ꯂꯥꯞꯅ ꯂꯩꯈꯤꯒꯦ꯫ ꯅꯪꯉꯣꯟꯗ ꯑꯩ ꯈꯣꯡꯊꯥꯡ ꯑꯃ ꯐꯥꯎ ꯌꯦꯠꯂꯣꯏ꯫ ꯅꯪꯅ ꯑꯩꯒ ꯂꯣꯏꯅꯕ ꯄꯥꯝꯃꯤ, ꯌꯥꯅꯤꯡꯉꯤ꯫ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯑꯩ ꯅꯪꯕꯨꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯊꯥꯛ ꯋꯥꯡꯅ ꯊꯥꯡꯒꯠꯇꯨꯅ ꯊꯝꯕ ꯑꯩ ꯉꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯑꯐꯕ ꯐꯠꯇꯕꯅꯤ ꯄꯨꯟꯁꯤꯟꯅꯗꯨꯅ ꯍꯥꯏꯕꯅꯤ꯫ ꯑꯐꯕ ꯂꯧꯁꯤꯜꯂꯨ, ꯐꯠꯇꯕꯗꯨꯅ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯣ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯣ? ꯊꯥꯗꯣꯏ ꯄꯥꯝꯍꯩꯕꯗ ꯃꯤꯐꯝ ꯂꯥꯛꯏ꯫ ꯒ꯭ꯌꯥꯟ ꯇꯥꯅ ꯃꯊꯪ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯄꯁꯤꯗ ꯊꯥꯗꯣꯏ ꯃꯁꯥꯗꯨ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯕꯒꯨꯝ ꯇꯧꯏ꯫ ꯉꯁꯥꯏ ꯃꯈꯩꯗꯤ ꯅꯨꯄꯥꯁꯤꯅ ꯃꯉꯣꯟꯗ ꯀꯔꯤ ꯇꯧꯔꯛꯄ ꯍꯥꯏꯅ ꯆꯤꯡꯅꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯈꯜꯂꯨꯔꯤꯕ ꯋꯥꯈꯜꯗꯨꯗꯤ ꯌꯥꯝ ꯍꯦꯟꯅ ꯑꯔꯥꯟꯕ ꯑꯣꯏꯔꯝꯕꯗꯨꯗ ꯊꯥꯗꯣꯏ ꯃꯇꯣꯝꯇ ꯏꯀꯥꯏꯕ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯅꯨꯄꯤ ꯀꯣꯏꯔꯛꯇꯦ ꯍꯥꯏꯕꯗꯨꯃꯗꯤ ꯊꯥꯖꯕ ꯈꯔ ꯋꯥꯠꯂꯤ꯫ ꯑꯇꯩꯗꯨꯗꯤ ꯑꯩ ꯂꯣꯏꯅ ꯊꯥꯖꯔꯤ꯫ ꯄꯥꯝꯍꯩꯕ ꯅꯣꯛꯏ꯫ ꯊꯥꯖꯕ ꯊꯥꯖꯗꯕ ꯍꯥꯏꯕꯗꯨꯗꯤ ꯅꯪꯒꯤ ꯋꯥꯈꯜ ꯇꯥꯔꯦꯗꯅ꯫ ꯑꯩꯒꯤꯗꯤ ꯑꯃꯛꯄ ꯑꯝꯇ ꯂꯩꯇꯅ ꯑꯀꯤꯕ ꯑꯝꯇ ꯌꯥꯎꯗ ꯂꯣꯏꯅ ꯅꯐꯝꯗ ꯍꯥꯏꯔꯕꯅꯤ꯫ ꯁꯤꯅ ꯅꯪꯅ ꯊꯥꯖꯗ꯭ꯔꯁꯨ ꯀꯔꯤꯒꯨꯝꯕ ꯅꯪꯒ ꯑꯩꯒ ꯊꯥ ꯑꯃꯈꯛ ꯐꯖꯅ ꯂꯣꯏꯅꯁꯤ, ꯑꯩꯒꯤ ꯍꯤꯁꯇ꯭ꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯈꯪꯂꯛꯀꯅꯤ꯫ ꯑꯗꯨꯝ ꯇꯧꯔꯛꯄꯅ ꯊꯥꯡꯒꯁꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯊꯥꯗꯣꯏꯅ ꯍꯥꯏꯗꯨꯅ ꯃꯣꯏꯒꯤ ꯌꯨꯝ ꯍꯥꯏꯖꯤꯟꯐꯝꯗꯨ ꯇꯥꯛꯇꯨꯅ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯛꯏ꯫ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯅ? ꯍꯥꯏꯌꯣ ꯍꯥꯏꯕꯒꯨꯝ ꯊꯥꯗꯣꯏ ꯄꯥꯝꯍꯩꯕ ꯃꯉꯣꯟꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ꯫ ꯑꯩꯒꯤ ꯏꯐꯝꯗ ꯅꯪꯒꯤ ꯅꯝꯕꯔ ꯂꯩꯕꯁꯨ ꯃꯇꯝ ꯀꯨꯏꯔꯦ, ꯏꯃꯥꯅ ꯄꯤꯔꯛꯇꯅ꯫ ꯑꯗꯣ ꯑꯩꯗꯤ ꯃꯤ ꯑꯃꯒꯤ ꯈꯨꯠꯊꯥꯡꯗ ꯊꯕꯛ ꯍꯦꯛꯇ ꯇꯧꯕꯁꯦ ꯀꯌꯥ ꯄꯥꯝꯗꯦ꯫ ꯑꯗꯨꯒꯤ ꯃꯊꯛꯇꯁꯨ ꯅꯪꯒꯤ ꯄꯔꯃꯤꯁꯟ ꯌꯥꯎꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯅꯪ ꯅꯁꯥꯅ ꯑꯣꯏꯅ ꯅꯪꯒꯤ ꯅꯝꯕꯔꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯝꯕ ꯌꯥꯒꯗ꯭ꯔꯥ? ꯊꯥꯗꯣꯏ ꯃꯥꯒꯤ ꯐꯣꯟꯗꯨ ꯄꯨꯊꯣꯛꯏ, ꯑꯗꯨꯒ ꯄꯨꯡ ꯌꯦꯡꯏ꯫ ꯁꯤꯗ ꯈꯥꯝꯕꯤꯔꯣ꯫ ꯄꯥꯝꯍꯩꯕꯁꯨ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ꯫ ꯊꯥꯗꯣꯏꯅ ꯅꯝꯕꯔꯗꯨ ꯍꯥꯏꯔꯛꯏ꯫ ꯉꯥꯏꯈꯣ꯫ ꯄꯥꯝꯍꯩꯕ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯂꯣꯛꯇꯣ ꯍꯥꯡꯗꯨꯅ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯊꯥꯗꯣꯏꯅ ꯑꯃꯨꯛꯀꯁꯨ ꯃꯥꯒꯤ ꯅꯝꯕꯔꯗꯨ ꯍꯥꯏꯔꯛꯏ꯫ ꯊꯦꯡꯛꯁ꯫ ꯊꯦꯡꯛꯁꯇꯨꯗꯤ ꯑꯩꯅ ꯍꯥꯏꯒꯗꯕꯅꯤ, ꯁꯣꯝꯅ ꯍꯥꯏꯔꯤꯗꯣ ꯑꯣꯟꯅꯔꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯂꯩꯍꯧꯔꯒꯦ꯫ ꯊꯥꯗꯣꯏꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯃꯌꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯄꯥꯝꯍꯩꯕ ꯈꯜꯂꯤ ꯋꯥꯈꯜꯗ, ꯑꯣ, ꯃꯣꯏ ꯌꯨꯝꯁꯤꯗꯤ ꯁ꯭ꯋꯥꯏꯗꯤ ꯑꯣꯏꯔꯦ꯫ ꯒꯥꯔꯤꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯃꯐꯝꯗꯨꯗꯒꯤ ꯃꯥꯁꯨ ꯑꯃꯨꯛ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯌꯥꯝꯅ ꯊꯦꯡꯕꯗꯤ ꯅꯠꯇ꯭ꯔꯤ, ꯈꯖꯤꯛꯇꯤ ꯊꯦꯡꯂꯤ꯫ ꯄꯥꯝꯍꯩꯕ ꯃꯥꯅ ꯌꯨꯝ ꯌꯧꯔꯛꯄꯗꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯒꯗꯧꯔꯦ꯫ ꯇꯥꯟꯖꯥ ꯑꯃꯗꯤ ꯐꯪꯂꯤ꯫ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯥꯕꯨ ꯃꯥꯒꯤ ꯒꯥꯔꯤꯗ ꯍꯥꯞꯇꯨꯅ ꯄꯨꯔꯒ ꯃꯌꯨꯝ ꯐꯥꯎꯕꯗꯤ ꯊꯤꯟꯅꯤꯡꯕ ꯄꯣꯛꯈꯤꯕꯅꯤ꯫ ꯈꯥꯒꯦꯝꯕ ꯃꯍꯥꯛꯁꯨ
ꯑꯗꯨꯕꯨ ꯃꯥꯏ ꯂꯩꯗꯨꯅ ꯍꯟꯗꯨꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯨꯕꯗꯗꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨꯗ ꯃꯥ ꯇꯁꯦꯡꯅ ꯆꯪꯁꯤꯟꯕ ꯉꯝꯗ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯈꯤꯕꯅꯤ꯫ ꯃꯁꯥ ꯄꯨꯝꯕ ꯅꯣꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯄ ꯃꯈꯩ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕ ꯇꯨꯡ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯕꯗꯒꯤ ꯃꯈꯥꯗ ꯀꯨꯝꯂꯛꯇ꯭ꯔꯤ꯫ ꯄꯥꯝꯍꯩꯕꯗꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯃꯥꯅ ꯀꯤꯆꯟꯗꯒꯤ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯍꯪꯂꯛꯏ, "ꯃꯥ, ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ?" "ꯂꯣꯏꯔꯦ, ꯑꯇꯣꯝꯕꯁꯨ ꯅꯣꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯂꯒ ꯍꯜꯂꯛꯈꯤꯕꯅꯤ꯫ ꯑꯩꯅ ꯅꯥꯕ ꯇꯥꯔꯦꯗꯅ ꯀꯥꯗ ꯂꯩꯔꯨꯔꯣ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯥ ꯀꯧꯔꯛꯈꯤꯒꯦ ꯑꯗꯨꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯤ." "ꯏꯃꯥ, ꯑꯩ ꯀꯧꯔꯒꯦ꯫ ꯑꯩꯈꯣꯏ ꯑꯇꯣꯝꯕꯗꯤ? ꯏꯃꯥ ꯆꯥꯛ ꯊꯤꯕꯤꯔꯝꯃꯣ." "ꯍꯣꯏ ꯍꯣꯏ, ꯑꯗꯨꯗꯤ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯣ, ꯑꯩ ꯅꯣꯏ ꯄꯥꯕꯨꯡ ꯀꯧꯔꯨꯈꯤꯒꯦ." ꯍꯥꯏꯔꯝꯗꯨꯅ ꯂꯩꯃꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯥꯝꯍꯩꯕꯁꯨ ꯃꯅꯥꯎꯅꯨꯄꯥꯒꯤ ꯀꯥꯗ ꯀꯥꯈꯠꯂꯛꯏ꯫ ꯀꯥꯒꯤ ꯊꯣꯡꯗꯨ ꯃꯄꯥꯟꯗꯒꯤ ꯊꯤꯟꯗꯨꯅ ꯃꯅꯥꯎꯅꯨꯄꯥꯕꯨ ꯀꯧꯏ꯫ "ꯑꯇꯣꯝꯕ, ꯑꯇꯣꯝꯕ, ꯇꯥꯕ꯭ꯔꯣ? ꯁꯦ, ꯊꯣꯡ ꯍꯥꯡ, ꯅꯥꯎ." ꯏꯀꯨꯏ ꯀꯨꯏꯗꯅ ꯊꯣꯡꯗꯨ ꯊꯨꯅꯃꯛ ꯍꯥꯡꯗꯣꯔꯛꯏ꯫ ꯃꯅꯥꯎꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯛꯇꯨꯅ, "ꯅꯪꯕꯨ ꯅꯁꯥ ꯉꯝꯗ꯭ꯔꯕ꯭ꯔꯣ? ꯏꯃꯥꯅꯗꯤ ꯅꯣꯡ ꯆꯣꯠꯂꯒ ꯍꯜꯂꯛꯏ ꯍꯥꯏꯅ ꯇꯝꯃꯤ." ꯈꯥꯒꯦꯝꯕꯗꯨ ꯃꯥꯒꯤ ꯐꯃꯨꯡꯗꯨꯗ ꯐꯝꯊꯈꯤ꯫ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯇꯧꯗꯨꯗ ꯑꯃꯨꯛ ꯍꯪꯂꯛꯏ, "ꯆꯥꯛ ꯆꯥꯔꯨꯁꯤ ꯂꯥꯎ, ꯑꯩ ꯅꯪ ꯀꯧꯕ ꯂꯥꯛꯏꯅꯤ." ꯈꯥꯒꯦꯝꯕ ꯃꯌꯥꯝꯕꯗ ꯌꯦꯡꯂꯛꯏ꯫ "ꯇꯥꯃꯣ." ꯀꯩꯅꯣ ꯍꯥꯏꯕꯒꯨꯝ ꯃꯅꯥꯎꯅꯨꯄꯥꯗ ꯃꯤꯠꯐꯝ ꯊꯝꯃꯤ꯫ "ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ." "ꯀꯩ ꯋꯥꯅꯣ? ꯅꯨꯄꯤꯒꯤ ꯃꯇꯥꯡꯗꯣ?" "ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯤ ꯀꯣꯏꯅꯗꯦ, ꯃꯃꯥꯟꯅꯕ ꯑꯃꯒꯨꯝ ꯂꯣꯏꯅꯩ, ꯇꯤꯟꯅꯩ, ꯆꯥꯃꯤꯟꯅꯩ, ꯀꯣꯏꯃꯤꯟꯅꯩ, ꯂꯥꯡꯃꯤꯟꯅꯩ." ꯀꯣꯏꯗꯕ ꯃꯇꯧ ꯎꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯍꯣꯏ, ꯅꯨꯄꯤꯒꯤ." ꯃꯃꯤꯠꯇꯨ ꯄꯩꯔꯞ ꯌꯦꯡꯉꯤ ꯃꯅꯥꯎꯅꯨꯄꯥꯗ꯫ "ꯑꯉꯥꯡꯅ ꯍꯧꯖꯤꯛꯇꯒꯤ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯋꯥꯈꯜ ꯆꯦꯟꯕ ꯍꯧꯔꯕꯣ?" "ꯑꯁ, ꯇꯥꯃꯣꯅ ꯈꯪꯉꯣꯏ, ꯑꯩ ꯉꯁꯤꯗꯤ ꯊꯃꯣꯏꯁꯤ ꯆꯦꯛꯈꯥꯏꯔꯒ ꯂꯥꯛꯑꯕꯅꯤ." "ꯍꯩ, ꯅꯧꯃꯜꯂꯤꯀꯣ, ꯅꯨꯄꯤ ꯀꯥꯏꯅ ꯅꯞꯇꯅ. ꯅꯪꯉꯣꯟꯗ ꯌꯥꯅ ꯌꯥꯔꯤꯕ ꯅꯨꯄꯤꯗꯨꯁꯨ ꯑꯉꯛꯄꯅꯤ, ꯁꯛꯃꯛꯅꯤ." "ꯑꯁ, ꯁꯤꯗꯝꯇ ꯐꯝꯃꯣ." ꯃꯌꯥꯝꯕꯒꯤ ꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯆꯤꯡꯊꯩ ꯑꯗꯨꯒ ꯐꯝꯍꯜꯂꯤ꯫ "ꯍꯩ ꯇꯣꯝꯕ, ꯆꯩꯗꯨ ꯌꯥꯝ ꯅꯥꯕꯅꯤ. ꯑꯉꯥꯡꯅ ꯂꯥꯏꯔꯤꯛ ꯄꯥꯎ, ꯑꯦꯛꯖꯥꯝ ꯊꯥꯍꯣꯏꯗꯤ ꯌꯥꯗꯦ. ꯅꯨꯄꯤꯗ ꯉꯥꯎ ꯂꯩꯔꯦꯅꯁꯦ." "ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯧꯔꯕꯅꯤ. ꯑꯗꯨ ꯉꯥꯏꯈꯣ, ꯑꯩꯒꯤ ꯋꯥꯁꯤ ꯇꯥꯃꯣ ꯑꯝꯇ ꯇꯥꯎꯕ." "ꯑꯁ, ꯇꯥꯅꯤꯡꯗꯦ ꯅꯪꯒꯤ ꯋꯥꯗꯣ, ꯑꯩ ꯇꯥꯅꯤꯡꯗꯦ. ꯂꯥꯎ, ꯑꯩ ꯆꯠꯂꯝꯃꯒꯦ." "ꯑꯁ ꯇꯥꯃꯣ, ꯉꯁꯥꯏ ꯀꯣꯂꯦꯖꯇ ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯤꯗꯣ, ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯒꯦ ꯇꯧꯔꯒ ꯁꯥꯏꯠꯇꯒꯤ ꯅꯨꯄꯥ ꯑꯃ ꯆꯪꯁꯤꯜꯂꯛꯂꯒ ꯅꯨꯄꯤꯗꯨ ꯄꯨꯈꯤꯕꯩ ꯋꯥꯔꯤꯅꯤ." ꯄꯥꯝꯍꯩꯕ ꯃꯅꯥꯎꯅꯨꯄꯥꯗ ꯌꯦꯡꯂꯛꯏ꯫ "ꯃꯤꯅ ꯄꯨꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯌꯥꯔꯦ ꯂꯥꯎ, ꯆꯥꯛ ꯆꯥꯔꯨꯁꯤ." ꯍꯥꯏꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯆꯠꯀꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯄꯥꯝꯍꯩꯕꯗꯨ ꯑꯃꯨꯛ ꯆꯞ ꯂꯦꯞꯄꯤ, ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯏ꯫ "ꯑꯗꯨꯒꯤꯔ ꯅꯣꯡ ꯆꯣꯠꯂꯒ ꯍꯜꯂꯛꯏ ꯍꯥꯏꯁꯦ? ꯀ꯭ꯂꯥꯁ ꯂꯣꯏꯔꯒ ꯌꯨꯝꯗ ꯐꯠ ꯍꯜꯂꯛꯀꯦꯗꯤ ꯍꯥꯏꯗꯦ. ꯀꯔꯝꯕ ꯀꯣꯂꯦꯖꯇꯅꯣ ꯅꯪꯅ ꯅꯨꯄꯤ ꯂꯨꯃꯨꯔꯤꯕꯣ? ꯇꯧꯅꯨꯀꯣ, ꯃꯇꯨꯡ ꯇꯧꯅꯨ, ꯌꯥꯝ ꯏꯖꯠ ꯂꯩꯇꯕ ꯊꯕꯛ." "ꯑꯔꯥꯞꯄꯗ ꯅꯠꯇꯦ ꯇꯥꯃꯣ, ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯀꯣꯂꯦꯖꯇꯅꯦꯃꯤ." ꯄꯥꯝꯍꯩꯕ ꯃꯃꯤꯠꯇꯨ ꯁꯨꯛꯅ, "ꯀꯔꯤ, ꯅꯣꯏꯒꯤ ꯀꯣꯂꯦꯖꯇ?" "ꯑꯣꯏꯃꯤ." "ꯅꯨꯄꯥꯗꯣ ꯑꯃꯨꯕ ꯃꯆꯨ." ꯋꯥꯗꯨ ꯉꯥꯡꯕ ꯂꯣꯏꯗ꯭ꯔꯤ ꯃꯈꯥꯗꯒꯤ ꯂꯩꯃꯅ ꯀꯧꯔꯛꯏ ꯑꯃꯨꯛ, "ꯍꯥꯏ, ꯅꯣꯏ ꯑꯅꯤ ꯄꯨꯟꯗꯅ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯔꯕ꯭ꯔꯣ? ꯑꯃꯁꯤꯁꯨ ꯑꯇꯣꯝꯕ ꯀꯧꯅꯤ ꯆꯠꯈ꯭ꯔꯒ ꯋꯥꯔꯤꯅ ꯃꯨꯟ ꯂꯩꯔꯕ꯭ꯔꯥ ꯀꯔꯤꯅꯣ? ꯑꯣ, ꯇꯥꯔꯕ꯭ꯔꯥ ꯅꯣꯏ ꯑꯅꯤꯕꯣ?" ꯑꯅꯤꯃꯛ ꯊꯣꯡꯂꯣꯝꯗ ꯌꯦꯡꯉꯤ ꯄꯥꯝꯍꯩꯕꯅ꯫ "ꯑꯣ, ꯂꯥꯛꯑꯦ." "ꯍꯥꯏ, ꯂꯥꯛꯑꯣ, ꯆꯥꯛꯁꯤ ꯁꯥꯔꯤꯉꯩꯗꯅꯦ ꯆꯥꯍꯧꯅꯕ ꯊꯨꯅ ꯂꯥꯛꯑꯣꯀꯣ." ꯃꯅꯥꯎꯅꯨꯄꯥꯗ ꯃꯣꯟꯁꯤꯜꯂꯛꯏ꯫ "ꯌꯥꯔꯦ ꯂꯥꯛꯑꯣ, ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯀꯣꯟꯅ ꯍꯥꯏꯔꯣ. ꯆꯥꯛ ꯍꯥꯟꯅ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ ꯀꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯥꯝꯍꯩꯕꯗꯨ ꯃꯅꯥꯎꯅꯨꯄꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫